अहानबदा यामना मरुई अपडेट खरा कोरोंगानबा खुमनदगी लखुचरके पीयूसेल की मथक्ता मियाम हुपना एफआईआर तौसनबी यादे हाइबा अमा खंगनची मोय करी अथॉरिटी ओइगे इरमदम सिगी मतंगदा हाइपा साबा याब्रा हाइना कोरोंगानबा खुमनना फोंदोकपिरी माकी मखाता अपडेट था अमदा नुमित कुंथ्रागा ni lei numit kunmapan ni amadi nangi sel tanba lairik tamba ngawba langba tawiro adubu nongmadi ekhoi reibak ipurup kini haiduna matam kaithoksi tha amada nongma haibase sahi amada numit taraga ni thoi khaktani masi phawba ekhoi ireibak ipurup kini haiduna kaithokpa ngamdrabati ireibak ipurup mangani ningsing khawjengda ireibak ipurup nungsibaduna oiroi langban nongma panba iputhau thangjing sanglen haina koronganba kumanna phongdokpiri aduga mathangi update asna kanglai pakki apunba kholaudagi lokacharake thadou kuki defense army gi kedar ani sire ngarang barma gi khampattamu township ta juntaga kapnabada thadou defense army TDA gi kedar ani sire haina ko kanglai pakki apunba kholauna update tawiri aduga makhata update sina Kuki 360 degi lakucharake popular government sembada Kuki zogi MLA Singda Meitei ga sarkar semin nanaba hotnaram labadi hakpa sairak pigani haina United Kuki National Army UKNA na thadorokpa cheron amana phongdokpiri Israel gi lanmi singna Palestinian humputara ga rom pung kunmari gi manung da hatkre Houthi singna Israel gi matik mayai leiraba air defense system thugai kre Gaza gi lan asida cha da thakta bana maram oiraga haukiba pungkun mari asigi manung da miyoi ani sikhiba ga loinana Israel gi lan missing attack ta punna miyoi humputara ga rom sikre report asigi matung ina lan asida cha da thakta bana maram oiraga haujik fawba gi manung da angang cha maga taraga ni tho yauna punna miyoi chani ga humputara ga humdoi rom sikre loinana lan asida Israel gi lan missing na hatkiba Palestinian gi masing punna lising humpuga ni thoi ga chatro ka kun ga ni thoi rom sukre aduga so apan nangkiba ge masing na punna la amaga lising yang kai tere ka chatro ka humputara ga humdoi rom suk henkre Hamas amadi Israel ani gi marakta thamna kiba condition yadna da bana maram oiraga Israel gi Gaza pumalosina ba thorang so paikat pa haukrabani lana sigi manung channa Israel gi lan mising na hojik fawada Gaza gi lampuna chada humputara ga manga gi chang da losin khrabani hairi Nakalamurom da Gaza da Hamas kalan sokna riba Israel gi khwaidi gi matik mayai leiri hariba air defense system lalhoba huti singna misal kapsin na thugai kre Panbaya abadi hauki bachahi kaya gi mamang dagi Yemen da leiriba huti lalhoba singa Israel ga misal amadi drone na chingba matam ga chunaraba lan gi khulai sing season na duna attack chathaduna lakibani Israel gi lan mi sing na sunong thaktagi kaya rakhana Yemen da leiriba huti singi camp sing da landa khiba laikhrabani Gaza da lan horiba Hamas hariba khulai pairiba militant sing asida huti sing na su support tawduna lakibani Israel na haukiba numit khrani sigi manung da Gaza city pumbalawsi lagani haina phongdorakibada da malem da leiriba muslim gi lalhauba singna su yanang da phongdok paga loinana amana amagi support tawraduna Israel da attack chotha bahaurakibani attack asigi manung chana Israel gi matik mayai leiraba air defense system huti na thugai kibani Korea gi aronma misal thampham khangbangam kre North Korea gi lon na thupna thamlamba misal launch tawnabagi center ama khangbangam kre haina phongdorakli CNN gi report amagi matugina North Korea na yamna lon na thupna thamlamba misal launch tawnabagi mafam adu China ga lona mafam amada thamlamkibani North Korea gi thawong asina Asia gi lebak sing khaktegi natuna America da fawba achoba mi pai fohankre North Korea gi sing pungdong haina khangnaba lona thupna misal launch tawnabagi saram liba mafam asi China gi border maya da thamlambani hariba misal center asidagi charakna Ballistic missile taraga manga dagina kun fawba yengnaba lebak sing da kapsinba ngami hairi King Salman na lupa crore 2.23 gi mana piraga ni lauthokre Saudi Arabia gi ningthau King Salman na leiba sagi micham amana pangthokiba thabak amadagi kham thengna harau nungai ba phongdokpaga loinana chawrakna lupa crore 2.23 rongi mana piraga ni haina lauthokre Maher Fahd al-Dalbahi haiba miwei amana Chawliba truck amana maram oiraga petrol pump ama chawna pokhairakpa yabagi phibam lakpada kanbangam khibani karigumba Maher Fahd na truck adu petrol pump tagi puthoklamdrabadi akiba phanglaba thodok thoklamba yai hairi Kilometer lising manga sana gapangamba India gi Agni 5 missile ubadagi Pakistan khangpek khangkhrei Kilometer lising manga sana gapangamba amadi kilometer chatruk hena wangna paiba ngamba India gi Agni 5 missile ubadagi Pakistan khangpek khangduna Sahaba Sharifna complain tawkhre hairi Panbaya abadi India na matik mayai leiraba
BrahMos misal kapsinduna handak Operation Sindurda Pakistan na paksana amangata thokpadagi pakhatuna leiringai cheiro asida Agni 5 misal amuk India na mai pakna test tawrakpadagi Pakistan amuka hena pakhat lakhibani misal asi Pakistan khaktana tana China gi lam khudimak yauba ngamba matik mayai leiraba misal amani hairi Russia dagi Sina purakhraba North Korea gi lanmi singi imung manung singi miyoi singna kappada Kim Jong su kapkre Ukraine gi landa sikhraba North Korea gi lanmi kaya gi asi bhakchang Russia dai purakhibada imung manung gi miyoi singna kappada Kim Jong Un su mamitagi mapi tana kapkre hairi panbayabadi Ukraine gi lana sida Russia gi mateng pangnaba North Korea gi supreme leader Kim Jong Un lanmi lising taragani tho hena thakibani madugi manungda lanmi ayamba Ukraine gi lanmi singna hatkibani Ukraine gi lana sida Russia gi mateng pangnaba North Korea na lanmi kaya Russia da thai haiba wafam South Korea na phongdoktuna lakhibadu Russia na Aranba wafam asi achumbani haina khangmangam lakhibani Ukraine gi landa siraba North Korea gi lanmi sing Russia dagi North Korea da purak thuna ikai khumna utpagi thoram ama laikhidaba lanmi sing adugi angang yauna imung manungi miyoi singna kappa ubada khangmangam draba North Korea gi supreme leader Kim Jong Un su mamitagi mapitana kapkhibani laikhidraba North Korea gi imung manung singda medal piduna ikai khumna ba utkibagi thoram aduda Kim Jong Un na cooks Harvard lam asi Russia gi lanmi amadi North Korea gi lanmi singa punna landa duna Ukraine dagi lausin bangam khiba duna North Korea gi lanmi singna utkiba thongna adubu su thagat pa phongdokhibani Ukraine gi lana sida Russia gi mateng pangliba North Korea gi lanmi hojik fawda chatruk lom sikre hairi delivery gi thabakta AI robo dog dots ki jurista sejinaba hokre chawkholakpagi matungina food delivery gi thabakta artificial intelligence AI robo dog dots ki jurista sejinaba hokre haina report amana phongdorakli report asagi matungina AI robo dog asi supnagi food delivery gi thabakta sejinaba khaktana tana entertainment restaurant food serve tawa amadi smart kitchen gi thabak thoram singna chawna mateng pangma ngamba makhal gi robo dog amani robo dog asi pungda kilometer 15 gi changda yangna chenbesu ngami haina su report asina makha tari Pakistan da factory lising kun ngahumdoi khakta leirabasu masajid ti lak taruk lom leiri India da itatana nuclear gi khulai na landagani haina ki khangpiriba Pakistan da factory lising kun ngahumdoi khakta leirabasu masajid ti lak taruk lom hena leiri haina report amna phongdoragli panbayabadi Pakistan da hojik chaba thakpa phangdabagi awaba mayoknari basi karamba maramdagi no haina survey ama thigalubada data asi khangmangam lakhibani Pakistan ang asi fawa chawkhatpa ngamdriba ase industry gi lamda development tawba ngamdabagi ni haina su phongdoragli tha leibakta nuclear reactor sanabagi race ta India su saruk yarakpadagi pumnamak ngakre tha leibakta nuclear reactor sananabagi race ta India su yausilakpadagi America khaktana tana malemgi leibak pumana kham thengna ngaknakre hairi panbayabadi malemgi chawkhalaba leibak singna ngasi fawbagi manungde India hariba leiba asi chawkhatriba leiba ama gumna khanna duna lakhibani adumakna America gi president Donald Trump na China da tariff thamdana India da chada yankai fawba tariff thamjilakibani Trump ki thawong asi da khoisaunaraba India na su hauji America ga leinaramba mari dagi na thairaktuna Russia China amadi Japan na chingba leibak singa hena phaba mari thamnaba honarakre ningsingba yabadi haukiba chahi 2023 da India na chathakiba mission Chandrayaan mai pakhrabani loina na lakadawriba chahi khara asigi manungda India gi oina su tha leibakta mi yawa mission thangnanaba thorangli bani 2030 fawbi manungda America na tha leibakta nuclear reactor sanabagi thabak paikhatkre tabada China amasung Russia leiba anigi oina su lakadawriba chahi 2035 fawbi manungda tha leibakta nuclear reactor thamba ngamnabagi thabak akanba mongda paikhatpa hokre space ki lamda India gi oina su khumang chawsinna changsilakpa sida America na yengthirakibani hairi Myanmar gi Arakan army na Rakhine state ta leiriba military junta gi camp singda paksan landagadauri Myanmar gi Arakan army na Rakhine state ta leiriba military junta gi camp singda paksan landagadauri haina report amna phongdoragli report asagi matungina Arakan army na Rakhine state ta leiriba military junta singi camp ta landaraklabadi India amadi China gi oina su chawna mangjaba yabagi phibam da lakre maramdi Arakan army na hojik India gi Kaladan project amadi China na paikhatliba Well and Road ki thabak thoram singda akhanaba miyeng thambaga loinana nongju thagi marakta military junta gi mathakta landagadauri bani hairi Jharkhand na nong kana chubadagi miyoi manga sikre nipan hena sokre Jharkhand gi mafam kaya da kana chutharakiba nong na miyam da mi pai pohan kibaga loinana yamdrabada miyoi manga sikre miyoi ama thiba khangre amasung atai miyoi kaya marum sokre haina ngasi thangja numike ayukta official singna phongdokre nomaijing gi ayukta pung 9 makhai fawba Palamu Parhawa amasung Chatra district sing da yamna sathina kana nong chugani haina weather department na red alert laukthokre Latehar Ranchi Kunti Lohardaga Saraikela Karamban is amasung state singbum district sing
ꯒꯤꯗꯃꯛꯁꯨ ꯑꯣꯔꯦꯟꯖ ꯑꯦꯂꯔꯠ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯁꯔꯥꯏꯀꯦꯜ ꯈꯔꯁꯋꯥꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯔꯥꯏꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯇꯦꯛꯊꯔꯛꯄꯗ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯆꯍꯤ 8 ꯁꯨꯔꯕ ꯃꯆꯥꯅꯨꯄꯥ ꯁꯤꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 9 ꯑꯃꯒꯁꯨ ꯁꯣꯛꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯊꯣꯛꯄ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯌꯨꯝ ꯑꯃꯒꯤ ꯋꯥꯜ ꯅꯤꯡꯈꯥꯏꯔꯛꯄꯗ ꯆꯍꯤ 5ꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ 3 ꯁꯣꯛꯈ꯭ꯔꯦ꯫ ꯈꯔꯁꯋꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯦꯔꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯣꯜ ꯁꯤꯝꯂꯥꯗ ꯊꯧꯗꯣꯛ ꯑꯗꯨ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯨꯅꯥ ꯕꯣꯗ꯭ꯔꯥ ꯀꯧꯕ ꯑꯃꯒꯤ ꯌꯨꯝꯒꯤ ꯋꯥꯜ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯥꯒꯤ ꯆꯍꯤ 5 ꯁꯨꯔꯕ ꯃꯆꯥꯅꯨꯄꯥ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯑꯗꯨꯒ ꯕꯣꯗ꯭ꯔꯥ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯆꯍꯤ 2 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯁꯣꯛꯈꯤ꯫ ꯃꯈꯣꯏ ꯁꯔꯥꯏꯀꯦꯂꯥ ꯁꯗꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯀꯔꯥꯁꯋꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯥꯔ ꯏꯟꯆꯥꯔꯖ ꯒꯧꯔꯚ ꯀꯨꯃꯥꯔꯅ ꯍꯥꯏꯈꯤ꯫ ꯆꯥꯗ꯭ꯔꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯁꯤꯡꯅ ꯄꯥꯊꯣꯛꯂꯕ ꯁꯤꯕꯤꯌꯥꯅꯤ ꯇꯨꯔꯦꯜꯗ ꯃꯩꯇꯩ ꯃꯅꯥꯎ ꯑꯃ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯆꯦꯟꯊꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯆꯛꯋꯥ ꯈꯨꯟꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯐꯪꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯐꯪꯗ꯭ꯔꯤ ꯍꯥꯏꯅ ꯒꯤꯗꯧꯒ꯭ꯔꯤ ꯕꯤ.ꯗꯤ.ꯑꯣ ꯔꯥꯍꯨꯜ ꯗꯦꯚꯅ ꯄꯤ.ꯇꯤ.ꯑꯥꯏꯗ ꯍꯥꯏꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯄꯥꯊꯜꯒ꯭ꯋꯥ ꯕ꯭ꯂꯣꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯥꯔꯤꯌꯥꯊꯣꯂꯥ ꯈꯨꯟꯗꯁꯨ ꯅꯣꯡꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯊꯔꯛꯈ꯭ꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯀꯌꯥꯃꯨꯛꯇ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯄꯣꯜꯁꯤꯡ ꯇꯨꯈ꯭ꯔꯦ꯫ ꯌꯨꯝ ꯀꯌꯥ ꯇꯦꯛꯈ꯭ꯔꯦ꯫ ꯂꯝꯕꯤꯁꯤꯡ ꯑꯃꯁꯨꯡ ꯐꯥꯔꯝ ꯂꯦꯟꯁꯤꯡ ꯏꯁꯤꯡ ꯊꯨꯝꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯔꯥꯟꯆꯤꯗ ꯍꯧꯖꯤꯛ ꯁꯥꯒꯠꯂꯤꯕ ꯔꯦꯜ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯑꯃꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯀꯟꯀ꯭ꯔꯤꯠ ꯁ꯭ꯂꯦꯕꯁꯤꯡ ꯀꯥꯏꯈ꯭ꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ NH 43ꯗ ꯆꯥꯎꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯗꯦꯔꯃꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯤꯂꯦꯌꯥ ꯑꯃꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯈꯨꯗꯣꯡꯊꯤꯕ ꯊꯥꯛ ꯌꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯁ꯭ꯂꯨꯏꯁ ꯒꯦꯠ 9 ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯒꯁꯠ 18 ꯐꯥꯎꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯅ ꯔꯥꯟꯆꯤ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯁꯦꯟꯇꯔꯒꯤ ꯏꯟꯆꯥꯔꯖ ꯕꯥꯕꯨꯔꯥꯖ ꯄꯤ.ꯄꯤꯅ ꯄꯤ.ꯇꯤ.ꯑꯥꯏꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯇꯦꯍꯥꯔꯒꯤ ꯆꯟꯗ꯭ꯔꯅ ꯑꯌꯨꯛ ꯄꯨꯡ 9:30 ꯐꯥꯎꯕꯗ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ 205 mm ꯅꯣꯡ ꯆꯨꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯡ ꯆꯨꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯃꯊꯪꯗ ꯁꯔꯥꯏꯀꯦꯂꯥ 146 mm, ꯔꯥꯟꯆꯤ 120 mm ꯑꯃꯁꯨꯡ ꯆꯥꯏꯕꯥꯁꯥ 120 mm ꯅꯤ꯫ ꯖꯨꯟ 1 ꯑꯃꯁꯨꯡ ꯑꯣꯒꯁꯠ 18 ꯃꯔꯛꯇ ꯃꯍꯧꯁꯥꯒꯤ ꯆꯥꯡꯗ 738.3 mm ꯒꯤ ꯅꯣꯡ ꯆꯨꯒꯗꯕ ꯓꯥꯔꯈꯟꯗ 927.7 mm ꯒꯤ ꯅꯣꯡ ꯆꯨꯈꯤ꯫ ꯃꯁꯤ ꯆꯥꯗ 32 ꯍꯦꯜꯂꯕꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏꯈꯤ꯫